Akasbani Imphal Moirangthem Ibehaibi Pau Pajari Ahanbada Maruiba Pau Miyoiba Ama Oibagi Khwaidagi Chawa Dharmadi Ngakpi Haiba Amasung Kauthopa Ngambani Haina Water Resources Relief Amasung Disaster Management Mantri Awangpong Mimaina Hairi Taramapal Suba Sumang Lila Ningtham Kumai Tha Chigi Kundagi Hauragani Rashtrapati Draupadi Murmuna Ngasi Delhi da Pangthokpa Malingi Disabled Persons Singi Numitki Palan Thoramda Sahigi Oiba National Award Sing Yentokani Amasung FIFA World Cup Tangasi 16 round gi Ahanba match da Netherlands ka United States of America ga sanaragani Miyoiba ama oibagi khwaidagi chawa dharmadi ngakpi haiba amasung kauthokpa ngambani haina Water Resources Relief amasung Disaster Management Mantri Awangpong Main hairi Mantin hai mafam ama lunana sengna thambada mafam adugi miyoisingi afaba wakhalon tangai phade none jilagi ijairong British bombarded ground ta pangtokpa thoram amada Siri Awangpong Main hai isani isabu afaba lambida lamjinglabadi khunai ama chawkhatpada chawna mateng pangani aikhoi punamak Zap manaba miengda amana amabu hantana khanadana punna leminarabadi ing tapa samaj ama ohenba ngangani mangna hai khana chainaba ingthinaba leitaba punsi mahing adu mipum khuding makna pamnei atopa damaral sijinduna isagi asoiba thidoktabagi hainabi asi thadoktuna nungsi chanana amata oina punna leiminasi Manipur dangasi International Day of Persons with Disability thoram Imphal Iboyama samanglila sanglenda haujik pangthokle Raja Sarkar ki Social Welfare na sinba thoram asida saruk yaraduna Manipur State Women Development Cooperation ki Chairperson amasung MLA SKB na hai pangthokliba thoram asi yamna mak maru oiba amasung pukning nungsiba thoramni disabled singi thaunana ekoidagi yamna mak heli makoi tongan ba longkyada makoi gi haithoi sinthoiba sing uthokpa ngambagi sakti lei ma hai Leibakda Ladiba, Mama Bawa Gayana, Mimana Dana Nasi Pola Ibase, Equina, Pulling the Napolo Kibatina de, Shona Puebu, Nasits Mina, Tamundana, I am Sigi Ibata Tilakanda, normal Parshanama or Ibagayada, Nasi, Mapuebu Urumatam, the Equator, Nuai, Daba, Nusiba, Halibase, Unsima Hingamada, Equi part of Mane Haitare, Aduna, Equibuna Magna, Pahaku, Putopa, Kaize, Ibagi Wakalo, Tadok Minarakanda, Ladiba. Family singna mama pa wai ba kaya na makoi da thongna he na hapi da kanda ai ki sana to bungam moi da ba karim ta leiti ko hai bagi wakhal mang duna mangjin tha halaka da ai koi mi pan tang da hing bangam mai ko hai bagi thongna do akhoi myam chandan utmina si hai ba si mai ahak hai jeni Taramapal Suba Sumang Lila Ningtham Kumai Tha Asigi Kundagi Hauragani Manipur State Sumang Lila Council na Sinduna Pangthokadaba Kumai Asigi Matangda Sumang Lila Council with Lifetime Secretary Sograkpam Hemantana Hai Council Asigi Hanadagi Sanaduna Lakpan Yongi Matung Inna Director Amanadila Amadagi Hena Amadi Writer Amagilila Amadagi Hena Utpayaroi Mang Hai Artisting Su Magi Magilila Kanglup Natabada Yawiyaroi Tha Asigi Tramanga Pawda Kumai Asida Saruk Yakadaba Nupa Lila Kanglup Kudingi Casting Synopsis ka Loinana Lila Kanglup Kuding Maki Saktakpa Piral Amamam Sumang Lila Council da Pisingadabani Hairi Manung Hanjinba Amasung Arapada Mafam singdagi miron bin nupi sing angang unabagi matam namit taranirom watliba miron bin nupi singi leifam bat waiting home ama raija sigi ahanbu ina cycle gi community health center da ngarang state nodal officer maternal health amadi kangpopi jila gi chief medical officer na hangdokre Manipur University ki kuntra mari sube inter college youth festival ngasi Manipur University ki centenary hall da pangthokli thoram asida Manipur University ki vice chancellor professor Naurem Lokendra singna athoiba mithung oiri hawdokpagi thoram da mairoi singna tongan ba thawang kaya pangthokani Samskrita Bharati Manipur Pran amasung Sri Sri Govindaji Temple Board anina punna sinduna International Gita Jayanti Celebration and Gita Path Haujik Imphal Sri Sri Govindaji Temple da pangthokli thoram asida Rajapala Ganesan Mukhyamantri Nongthongbam Biren amasung Rajya Sabha gi MP Maharaj Sana Jawale Semana Jingba miyoi kya thoram asida saruk yari tabiriba paw cha kasbani Imphal dagini
Rashtrapati Draupadi Murmu ngasi Delhi da pangthokpa Malengi Disabled Persons singi numit ki palan thoramda athoiba atithi oina saruk yagani thoramasi Social Justice amasung Empowerment Mantralayna sinbani Rashtrapati na disabled oiraba miyoi singi yaiphanaba tawba thoidok hendokpa lanai miyoi sing institution sing organization sing jila sing amasung rajya sing da sahi gi oiba National Award sing yanthokani Thoramda Social Justice amasung Empowerment Mantri Dr. Birendra Kumar Sabapti oigani Mantraloyna award asi person with disability singidamak tongan ba lam kaya da thabak tawba miyoi singda pigani isingani kunmathoi kunithoi gi Empowerment of Persons with Disability gi jati gi mana asi tongan ba category sing Sarva Shrestha Divyangan Shrestha Divyangan Bal Balika singda pigani Amuramda Pradhan Mantri Narendra Modi na Twitter da thagat ba warol amada sarkar asina disabled singidamak tongan ba thabak thoram amasung makoida kana ba piba thorang kaya paikhatle mahna hai sarkar hi thosal thorang da makoi chu chap manaba miyang da thamli Pradhan Mantri na disabled singidamak thawai hakjang yauna honari ba miyoi singbu thagat ba phongdokli Gujarat Vidhan Sabha gi ani suba amasung aroiba tangkaki mikhalgi Bot khomba ngasi numidang wairam loisilagani tongan ba rajniti dol singa makhoi gi mirep singidamak ngamsebi thakta bot khomnari tangkak asida lakliban inthokaba numita jila 13 gi Vidhan Sabha Kendra Magudara humdoida bot thadanagani masigi manungda Ahmedabad Vadodara Mahesana Gandhinagar amasung Patan yauri tangkak asida Mukhyamantri amasung BJP Lusingba Bhupendra Patel yauna mirep sanipan kunthahum dena lamba tongnari BJP gi makok thongba Luchingba amasung Uttar Pradesh ki Mukhyamantri Yogi Adityanath Kendra gi Mantri Singh Smriti Irani amadi Purushottam Rupala chu ngasi gi mikhal gi rally amasung road show kaya da saruk yagani Aam Admi Party gi Luchingba amasung Punjab ki Mukhyamantri Bhagwan Man MP Sanjoy Singh amasung atai Luchingba kaya na chu dol gi bot khongani Pradhan Mantri Narendra Modi na Bharat ki hanagi Rashtrapati Dr. Rajendra Prasad ki mapok numita ikai khumnaba uli Twitter da thagat pawarol amada Pradhan Mantri na hai Rajendra Prasad yamna matik magun leiba thongna phaba Luchingba amani mang hai Dr. Prasad leibak asigi nat kala sanskriti gi lamda yamna kupna thijinba masung tunggi mirol gi aphaba lambi yatpa misak amani FIFA World Cup tangasi 16 round ki ahanba match da Netherlands ka United States of America ga Khalifa International Stadium da sanaragani match asi Bharat ki matamda ngasi numidang pung 7:30 da sanagani atopa match amada Group C ki topper Argentina ga Group D ki runners up Australia ga ngasi numidang pung 12:30 da sanagani Sahi asigi April lagi November phawda railways na passenger singdagi phangba senpham sada mutataruk hengatle hariba thasing asigi manungda railways na lupa koti lising nipo hundoi hena tanba ngamki mamang sahi di hariba matam asigi manungda lupa koti lising kunmari makhairam damak tanba ngamki bani mamang sahi yang nabada masi sada yankai gi sangde hengatle hariba matam asida railways na unreserved passenger segment ta revenue Sang Sada Sami Kunitoi Sang de Hengatle Central Bureau of Investigation CBI na Telangana ki Mukhyamantri ki Machanupi ke Kavita Bunteli liquor policies kanga marilena na machin hangnaba saman thakre lakli beleba ko nimita Hyderabad ta natraga New Delhi da leiba CBI office da laknaba hairi Aam Admi Party sarkana Delhi excise policy gi matangda niyom lanba thabak sing tawbagi maral siri Kavita Telangana Legislative Council ki member ni Mahak South Group ki member su oiri Enforcement Directorate ki remand report ki matung ina CBI ki custody Hana Paduna Leriba Garbarwala Vijay Nair Asisu South Group ki member amani Aroiba Maruiba Pau Amo Mioiba Ama Oibagi Quaidaki Sawa Dharmadi Ngapi Haiba Amasung Kaupung Aman Haina Water Resources Relief Amasung Disaster Management Mantri Awangbo Nimaina Hairi Dramapal Suba Sumang Laningtang Kumai Thasi Kundagi Horagani Rashtrapati Draupadi Murmu ngasi Delhi da pangtok pamaling gi disabled persons singi nimit ki palan thom da sahi gi oiba National Award sing yanthokani amasung FIFA World Cup tangasi 16 round gi ahanba match da Netherlands ka United States of America ga sanaragani pauloi jare